Hello, welcome back to my channel 7 Street Manipur. Asi ano video amaga loina namuk koi mangdo uriba gari se Tata gi Altroz koi safest oiba car haiba tare koi Indian car market ko koi hatchback ta haiba tare ko hatchback ta koi gi safest oiba je sinatano si pause laitri hai tare koi global NCAP ta koi test to ganda 5-star koi score to ngamba keno ni ko kari ne ado sigise hanadi koi Tata Altroz se dark edition da lam dam ne ko hojikti dark edition da muk lakre ado ma si koi magi looks ha batare maroina magi looks adi magi safety adi magi design body link adi magi masak se sigi matungina ma si yam pam na sinaba ju yam kana pam na sinari ko ado ahan bada magi so is my go sina unlock sina follow me headlamp ada sina boot access on ba sina lock tong na ko ada smile maning den smile lai ko Tata gi logo yaw ko ada ma se koi 1.2 engine gi option je 1.2 koi naturally aspirated koi id 6 bhp aduga 113 newton meter gi sang da ma gi power figure just smile lai aduga amana muk turbo da muk lai ko turbo da koi 1.2 turbo dam lai aduna magi power se engine gi magi bhp je 110 bhp aduga newton meter na 140 newton meter gi smaina magi engine gi magi torque se smile lai ko newton meter na ado mamang di hane te yeng minasi ko magi looks se dum yam e habet ko na su ulake center da khoi gi chrome na Tata logo na dum lai jare aduga sida khoi gi se piano black finish habitare glossy oiba element ama sida my grill jida hape go aduga sigi my headlamp jisu ka tare koi side indicator sida thawak tawni aduga sina projector ina headlamp sina simple halogen go adi chrome si koi chrome je ko pra koi dark chrome ju nati go kitang shiny am ju yaw go koi grayish color gi haip tare maina kitang ju oi yeng da dum yam na phase aduga sina makha da sina DRL loina thawak tawni adu makha i fog lamps maina yawre aduga kagi pergi mai design is main lagi ni ko aduga magi sigi magi curve magi body gi mai cutting je sisu yam phasai ko yamna sharp oiba magi etching je aduga next koi side profile om da lakpa kan ko side profile om da lakpa kan magi koi gi mai ground clearance adum design oi yam kana wang ba soi di yam kana nem ba soi di ko 165 koi gi sang da mai ground clearance dum wange duga tire gi koi 16 inch lai alloy koi diamond cut se koi gi se da moi gi kino se pra machine cut ki finish malaga koi sin am kitang mamjal le ko sin am pra dark oi ko mana ani ji combine lai mamang disc brake oi gani ko aduga maning na drum oi gani ko aduga magi tongan ba magi unique feature haragadi koi magi si turkish sensor jar ko thom tang tuk char ke ko si electrically si foldable or automatically si magi thong je ma si da pura 90 degree da ni ma thong hang ya ji ko ada topa gari em tang asi box mana 90 degree da topa hidi aspect da 90 degree hang se udri hai tare ada si da di pura 90 degree hang ya bugi kino se lai ado Tata pan su dum yai ko ain sinam da 90 degree dum hang ya smile koi aduga manungi keno tok jeng dai mapan gi ja hapet surrounding ja koi bisigi magi looks ana jinga jarke aduga magi lemak pra koi gi dark edition ne pra koi pra dark on loi wa hele ko ayamba aduga system indicator sida yaw jare adu magi sida da beijing koi dark ana beijing am legi ni ko smile sida chrome dark chrome ai tar sista sing na gati aduga so maning nom da lakpa kan da maning si jo koi gi look se yamna sharp oi ba hai tare yeng do magi telem gi design mai cutting yam pa me jo ta sin ha gi magi design ji ko backlight ki loimak sida di mo LED di oi ko mai legi ni ko aduga makha gi koi gi bumper se reflector si ani mi yaw ja si mai gi sui kano si mo light am gi yaw ri ko ngang ba sida di koi gi tongana
ꯁꯤꯒꯤ ꯒ꯭ꯂꯣꯁꯤꯗꯗꯤ ꯍꯥꯞꯇ꯭ꯔꯦꯀꯣ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀ꯭ꯔꯦꯆꯀꯨꯝꯕ ꯀꯩꯒꯨꯝꯕ ꯌꯥꯝꯅ ꯃꯈꯥꯁꯤꯗꯤ ꯌꯥꯝꯅ ꯂꯩꯒꯜꯂꯤꯗꯅꯀꯣ ꯑꯗꯨꯅ ꯁꯤꯗꯤ ꯍꯥꯞꯇ꯭ꯔꯦ ꯑꯗꯨ ꯁꯦꯟꯁꯔ ꯑꯅꯤ ꯌꯥꯎꯔꯦꯀꯣ ꯑꯗꯨ ꯁꯤꯗ ꯃꯅꯤꯡꯒꯤ ꯕꯦꯛ ꯀꯦꯃꯦꯔꯥ ꯁꯤ ꯂꯩꯖꯔꯦ ꯗꯤꯐꯣꯒꯔ ꯁꯤ ꯂꯩꯔꯦ ꯁꯤ ꯋꯥꯏꯄꯔ ꯁꯤ ꯂꯩꯖꯔꯦ ꯑꯗꯨ ꯍꯥꯏ ꯃꯥꯎꯟꯇꯦꯠ ꯁ꯭ꯇꯣꯞ ꯂꯦꯝ ꯂꯩꯔꯦ ꯑꯗꯨ ꯁꯤꯒꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯇꯤ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯌꯦꯡꯕꯗꯀꯣ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨꯒ ꯃꯥꯒꯤ ꯐꯨꯦꯜ ꯇꯦꯡ ꯀꯦꯄꯥꯁꯤꯇꯤꯁꯦ ꯀꯩꯅꯣꯅꯦ 37 ꯂꯤꯇꯔ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯇꯦꯡ ꯀꯦꯄꯥꯁꯤꯇꯤ ꯑꯗꯨꯒ ꯕꯨꯠꯁꯦ ꯍꯥꯡꯇꯣꯛꯁꯤꯀꯣ ꯕꯨꯠ ꯍꯥꯡꯇꯣꯛꯑꯒ ꯌꯦꯡꯁꯤ ꯑꯜꯇ꯭ꯔꯣꯁ ꯍꯥꯏꯅ ꯊꯥꯏ ꯑꯩ ꯃꯨꯕꯁꯤꯗ ꯎꯗ꯭ꯔꯦ ꯉꯁꯥꯏ ꯑꯜꯇ꯭ꯔꯣꯁ ꯍꯥꯏꯅ ꯐꯖꯅ ꯊꯥ ꯂꯩꯔꯝꯃꯤꯀꯣ ꯁꯤ ꯂꯩꯔꯦ ꯑꯗ ꯃꯥꯏ ꯕꯨꯠ ꯀꯦꯄꯥꯁꯤꯇꯤ 345 ꯂꯤꯇꯔꯒꯤ ꯆꯥꯡꯗ ꯂꯩꯀꯣ ꯑꯗꯨꯝ ꯗꯤꯁꯦꯟ ꯑꯣꯏ ꯌꯦꯡꯕꯗ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯇꯧꯕꯗꯤ ꯑꯣꯏꯗꯦ ꯌꯥꯝ ꯆꯥꯎꯕ ꯈꯣꯠꯄ ꯑꯗꯨꯝ ꯆꯞ ꯆꯥꯕꯤ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝ ꯀꯟꯅ ꯆꯥꯎꯕꯁꯨ ꯑꯣꯏꯗꯦ ꯑꯗꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤꯃ ꯇꯥꯇꯥꯒꯤ ꯑꯦꯕ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯇꯥꯇꯥꯗ ꯁꯤꯒꯤ ꯄꯝꯆꯔ ꯀꯤꯠꯁꯦ ꯁꯤꯃꯗꯤ ꯂꯣꯏ ꯍꯥꯞꯄꯤꯀꯣ ꯑꯗꯨꯒ ꯁꯤꯅ ꯁ꯭ꯄꯦꯌꯔ ꯇꯥꯌꯔꯗꯤ ꯁꯤ ꯂꯩꯔꯦ 14 ꯏꯟꯆꯇ ꯍꯥꯞꯄꯦꯀꯣ ꯁꯤꯗꯤ ꯁ꯭ꯄꯦꯌꯔ ꯇꯥꯌꯔꯁꯦ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨꯒ ꯁꯤꯗ ꯒ꯭ꯔꯦꯞ ꯍꯦꯟꯗꯜ ꯁꯤꯗ ꯒ꯭ꯔꯦꯞ ꯈꯨꯠ ꯄꯥꯏꯐꯝꯁꯨ ꯌꯥꯎꯋꯦ ꯁꯤꯗꯤ ꯄꯥꯏꯔ ꯑꯗꯨꯝ ꯁꯤꯡꯗꯔꯁꯨ ꯌꯥꯔꯦ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔ ꯁꯤꯡꯗꯔꯁꯨ ꯌꯥꯔꯦꯀꯣ ꯑꯗꯩ ꯄꯥꯔꯁꯦꯜ ꯇ꯭ꯔꯦ ꯂꯣꯏꯁꯨ ꯌꯥꯎꯔꯦ ꯊꯠ ꯁꯥꯎꯟ ꯑꯗꯨꯝ ꯇꯥ ꯅꯨꯡꯉꯥꯏꯀꯣ ꯑꯗꯣ ꯍꯌꯦꯡꯁꯦ ꯁꯨꯝ ꯍꯥꯏꯐꯦꯠ ꯑꯩ ꯃꯅꯨꯡ ꯆꯪꯉꯒꯁꯨ ꯍꯥꯏꯐꯦꯠ ꯎꯠꯆꯔꯛꯀꯦ ꯑꯗꯨꯒ ꯁꯤꯒꯤ ꯀꯩꯅꯣꯁꯤ ꯗꯤꯖꯥꯏꯟꯁꯦ ꯁꯤꯃ ꯑꯗꯨꯝ ꯅꯨꯡꯉꯥꯏꯀꯣ ꯈꯨꯠ ꯄꯥꯏꯕ ꯀꯥꯟꯗ ꯁꯤ ꯈꯨꯕꯤꯁꯦ ꯑꯌꯥꯝꯕ ꯃꯇꯝ ꯑꯣꯜꯋꯦꯁ ꯁꯨꯃꯥꯏꯅ ꯇꯧꯅꯗꯦ ꯁꯨꯃꯥꯏꯅ ꯄꯥꯏꯔꯒ ꯍꯥꯡꯅꯩꯕ ꯑꯗꯨꯅ ꯁꯤ ꯈꯨꯕꯤꯒꯤ ꯃꯐꯝꯁꯦ ꯆꯥꯅ ꯊꯝꯕꯤꯌꯦꯕꯀꯣ ꯁꯤꯅꯤ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯀ꯭ꯔꯣꯝꯗ ꯑꯗꯒꯤ ꯁꯤꯅ ꯁ꯭ꯄꯤꯀꯔ ꯇ꯭ꯋꯤꯇꯔ ꯌꯥꯎꯔꯦ ꯑꯗꯨꯒ ꯁꯤꯠꯀꯤ ꯂꯦꯗꯔ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯅ ꯌꯥꯎꯋꯦꯀꯣ ꯑꯗꯣ ꯗ꯭राꯏꯚꯔ ꯁꯥꯏꯠ ꯑꯃ ꯀꯥꯗ꯭ꯔꯤꯉꯩꯗ ꯑꯩ ꯁꯤꯒꯤ ꯃꯅꯤꯡꯒꯤ ꯁꯤꯠꯀꯤ ꯀꯩꯅꯣꯁꯤꯃꯇꯪꯒ ꯎꯠꯂꯛꯀꯦꯀꯣ ꯑꯗꯣ ꯁꯤꯒꯤ ꯐꯤꯅꯤꯁ ꯁꯤꯝꯄ꯭ꯂꯦꯁ ꯁꯣꯐꯇꯦꯁ ꯍꯥꯏꯒꯗ꯭ꯔꯥ ꯁꯤ ꯐꯦꯕ꯭ꯔꯤꯛꯅ ꯈꯤꯇꯪꯗ ꯃꯅꯤꯡꯒꯤꯁꯦ ꯁꯤꯗ ꯌꯥꯎꯋꯦꯀꯣ ꯑꯗꯨꯁꯨ ꯁ꯭ꯄꯤꯀꯔ ꯌꯥꯎꯔꯦ ꯇ꯭ꯋꯤꯇꯔꯁꯨ ꯌꯥꯎꯔꯦꯀꯣ ꯑꯗꯨ ꯁ꯭ꯄꯤꯀꯔ 3 ꯇ꯭ꯋꯤꯇꯔ 4 ꯌꯥꯝ ꯌꯥꯎꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯑꯩ ꯍꯥꯏꯐꯦꯠ ꯀꯥꯈꯠꯆꯔꯛꯀꯦ ꯑꯗꯨꯒ ꯁꯤꯠꯀꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯂꯦగ్ ꯔꯨꯝ ꯍꯥꯏꯕ ꯇꯥꯔꯦ ꯂꯦగ్ ꯔꯨꯝ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ ꯀꯩꯁꯨ ꯌꯥꯝ ꯀꯥꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯗꯦ ꯑꯗꯣ ꯁꯤꯗ ꯍꯨꯛ ꯌꯥꯎꯔꯤꯀꯣ ꯒ꯭ꯔꯦꯞ ꯍꯦꯟꯗꯜꯁꯤꯁꯨ ꯄꯥꯜꯂꯦ ꯑꯗꯣ ꯁꯣꯝꯗꯁꯨ ꯄꯥꯜꯂꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯊꯛꯀꯤ ꯔꯨꯐꯁꯦ ꯑꯇꯩꯗꯗꯤ ꯑꯉꯧꯕ ꯑꯣꯏ ꯑꯗꯣ ꯗꯥर्कꯏꯗꯤꯁꯟꯗꯗꯤ ꯑꯗꯨꯝ ꯗꯥर्ꯛꯇ ꯂꯣꯏ ꯑꯣꯏꯔꯦꯀꯣ ꯑꯗꯨꯒ ꯁꯣꯝꯗ ꯃꯤ ꯑꯅꯤ ꯑꯍꯨꯝꯗꯤ ꯈꯤꯇꯪꯗꯤ ꯆꯤꯟꯇꯛ ꯇꯥꯒꯅꯤ ꯑꯗꯨꯝ ꯐꯝꯕꯗꯤ ꯌꯥꯒꯅꯤꯀꯣ ꯑꯗꯣ ꯑꯅꯤꯗꯤ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯐꯝꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯁꯤꯗ ꯃꯅꯤꯡꯒꯤ ꯍꯦꯗ ꯔꯦꯁ ꯑꯦꯗꯖꯁꯇꯦꯕꯜ ꯑꯣꯏꯔꯦ ꯑꯗꯣ ꯁꯤꯗ ꯑꯥꯔꯝ ꯔꯦꯁ ꯌꯥꯎꯔꯦꯀꯣ ꯑꯗꯣ ꯑꯩ ꯍꯥꯡꯗꯣꯛꯇ꯭ꯔꯦ ꯑꯗꯨꯒ ꯁꯤꯗꯩꯗ 12 ꯚꯣꯜꯠꯀꯤ ꯆꯥꯔꯖꯤꯡ ꯔꯤꯌꯔ AC ꯚꯦꯟ ꯁꯤꯗꯗꯤ ꯌꯥꯎꯔꯦꯀꯣ ꯑꯗꯨꯅ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯀꯩꯅꯣꯁꯦ ꯄꯦꯁꯦꯟꯖꯔ ꯁꯤꯠꯀꯤ ꯖꯒꯥꯁꯦ ꯑꯗꯣ ꯃꯃꯥꯡꯗ ꯑꯃꯨꯛ ꯀꯥꯔꯛꯀꯦꯀꯣ ꯃꯃꯥꯡꯗ ꯑꯃꯨꯛ ꯌꯦꯡꯁꯤ ꯑꯗꯨꯒ ꯁꯤꯒꯤ ꯌꯥꯝ ꯐꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯏꯒꯤ ꯀꯩꯅꯣꯁꯦ ꯁꯤꯒꯤꯁꯦ ꯌꯥꯝ ꯍꯝ ꯑꯣꯏꯗꯦꯀꯣ ꯍꯥꯏꯗꯤ ꯃꯌꯥꯏꯁꯦ ꯌꯥꯝ ꯋꯥꯡꯉꯒꯗꯤ ꯃꯌꯥꯏ ꯐꯝꯕ ꯃꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯦ ꯑꯗꯣ ꯁꯤꯗꯗꯤ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯂꯩꯗꯧ ꯃꯥꯟꯗꯦꯀꯣ ꯑꯗꯨꯒ ꯁꯣꯝꯗ ꯗ꯭राꯏꯚꯔ ꯁꯤꯠ ꯀꯥꯔꯛꯄ ꯀꯥꯟꯗ ꯁꯤꯒꯤ ꯂꯣꯏꯅꯃꯛ ꯑꯣꯜ ꯄꯋꯥꯔ ꯑꯣꯏꯔꯅꯤ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯔꯅꯤ ꯁꯤꯅ ꯑꯣꯔꯕꯤएमꯒꯤ ꯁꯦꯠꯇꯤꯡꯁꯤꯗ ꯇꯧꯔꯅꯤꯀꯣ ꯑꯗꯨꯒ ꯁꯤꯗ ꯍꯥꯏꯠꯁꯤꯗ ꯍꯥꯏꯠ ꯑꯦꯗꯖꯁꯃꯦꯟꯒꯤ ꯁꯤꯗ ꯌꯥꯎꯔꯦꯀꯣ ꯑꯗꯨ ꯂꯣꯏ ꯌꯥꯔꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯦ ꯇꯥꯌꯔꯒꯤ ꯄ꯭ꯔꯦꯁꯔ ꯌꯦꯡꯒꯦꯗꯤ ꯁꯤꯗꯒꯤ ꯑꯗꯨꯝ ꯌꯦꯡꯕꯤꯕ ꯌꯥꯒꯅꯤꯀꯣ ꯃꯥꯒꯤ ꯆꯞ ꯆꯥꯕꯤ ꯀꯌꯥꯝ ꯍꯥꯞꯄꯗꯒꯦ ꯅꯨꯡꯁꯤꯠ ꯀꯌꯥꯝ ꯗꯔꯀꯥꯔ ꯂꯩꯒꯦ ꯈꯣꯠꯀꯦ ꯌꯦꯡꯕꯗꯣ ꯑꯗꯣ ꯁꯤꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯠꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨ ꯀꯥꯈꯠꯆꯔꯛꯀꯦ ꯑꯗꯨ ꯀꯥꯗ꯭ꯔꯤꯉꯩꯗ ꯁꯤꯝꯇ ꯌꯦꯡꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯇꯣ ꯁꯤ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯊꯥꯎ ꯆꯥꯗꯅꯕ ꯑꯩꯈꯣꯏꯒꯤ ꯇꯦꯛꯅꯣꯂꯣꯖꯤ ꯃꯈꯜ ꯑꯃꯅꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯐꯤꯛꯇ ꯀꯩꯗ ꯈꯥꯝꯕ ꯀꯥꯟꯗꯀꯣ ꯃꯊꯟꯇ ꯃꯨꯠꯈꯤꯕ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯅꯤꯀꯣ ꯂꯩꯔꯤꯁꯦ ꯄꯨꯁ ꯁ꯭ꯇꯥꯔꯠ ꯁ꯭ꯇꯣꯞ ꯂꯩꯖꯔꯦ ꯑꯗꯒꯤ ꯀ꯭ꯔꯣꯝ ꯂꯣꯏꯅꯃꯛ ꯗꯥꯛ ꯀ꯭ꯔꯣꯝꯅ ꯀꯩꯅꯣ ꯇꯧꯔꯦ ꯑꯩ ꯀꯥꯈꯠꯆꯔꯛꯀꯦ ꯑꯗꯨꯒ ꯁ꯭ꯇꯤꯌꯔꯤꯡꯁꯦ ꯑꯃꯨꯛꯇꯪ ꯌꯦꯡꯒꯦ ꯃꯥꯏꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁ꯭ꯇꯤꯌꯔꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯞ ꯗꯥꯎꯟ ꯈꯛꯇꯅꯤꯀꯣ ꯑꯗꯒꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯤꯗꯣꯃꯤꯇꯔꯁꯦ ꯍꯥꯞ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯗꯤꯖꯤꯇꯦꯜ ꯑꯣꯏꯔꯅꯤ ꯍꯥꯞ ꯑꯃꯅ ꯀꯩꯅꯣ ꯑꯣꯏꯔꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯑꯦꯅꯥꯂꯣꯛꯇꯀꯣ ꯑꯗꯨ ꯁ꯭ꯇꯤꯌꯔꯤꯡꯁꯨ
ꯌꯥꯝ ꯐꯖꯩ ꯃꯥꯒꯤ ꯗꯤ ꯀꯠ ꯁꯦꯞꯁꯤꯀꯣ ꯑꯗꯨꯁꯨ ꯀ꯭ꯔꯣꯝ ꯑꯃꯒꯁꯨ ꯂꯥꯛꯑꯅꯤ ꯃꯌꯥꯏꯗ ꯁꯤ ꯃꯥꯒꯤ ꯁ꯭ꯇꯤꯜ ꯃꯥꯒꯤ ꯃꯥꯔꯀꯥ ꯑꯗꯨꯝ ꯂꯥꯛꯑꯅꯤꯀꯣ ꯑꯗꯨꯒ ꯁꯣꯝꯗ ꯁꯥꯏꯗꯇ ꯑꯥꯔꯝꯔꯦꯁ ꯁ꯭ꯇꯣꯔꯦꯖꯁꯤꯗꯤ ꯌꯥꯝ ꯀꯟꯅꯗꯤ ꯆꯥꯎꯗ꯭ꯔꯦ ꯑꯗꯨꯕꯨ ꯁꯤ ꯑꯥꯔꯝꯔꯦꯁ ꯑꯃ ꯍꯥꯞꯄꯤꯁꯦ ꯁꯤꯃꯗꯤ ꯌꯥꯝ ꯐꯩ ꯑꯗꯨꯒ ꯁꯤꯁꯨ ꯁ꯭ꯂꯥꯏꯠ ꯌꯥꯏꯀꯣ ꯑꯗꯨꯒ ꯁꯤꯗ ꯀꯞ ꯍꯣꯜꯗꯔ ꯑꯅꯤ ꯌꯥꯎꯔꯅꯤ ꯑꯗꯨꯒ ꯁꯤꯅ ꯒꯤꯌꯔꯒꯤ ꯅꯣꯞꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯁ꯭ꯄꯦꯁ ꯂꯩꯔꯦ ꯑꯗꯨꯒ ꯑꯗꯩꯗ 12 ꯚꯣꯜꯠꯀꯤ ꯆꯥꯔꯖꯤꯡ ꯑꯗꯩ ꯁꯤꯗ ꯑꯩꯈꯣꯏꯒꯤ UXPꯒꯤ ꯑꯩꯈꯣꯏꯒꯤ ꯆꯥꯔꯖꯤꯡ ꯄꯣꯔꯠ ꯑꯃꯁꯨ ꯄꯤꯔꯤꯀꯣ ꯑꯗꯩꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦ ACꯁꯦ ACꯒꯤ ꯀꯟꯇ꯭ꯔꯣꯜ ꯁꯤ ꯂꯩꯖꯔꯦ ꯁꯤꯗ ꯑꯜꯇ꯭ꯔꯣꯁ ꯍꯥꯏꯅꯁꯨ ꯁꯤꯗꯩꯗ ꯕꯦꯖꯤꯡꯁꯤꯗ ꯌꯥꯝ ꯅꯥꯟꯅ ꯊꯥꯔꯤꯀꯣ ꯑꯗꯨ ꯁꯤ ꯍꯥꯔꯃꯟꯒꯤ ꯃ꯭ꯌꯨꯖꯤꯛ ꯁꯤꯁꯇꯦꯝꯅꯤꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯌꯦꯡꯕꯗ ꯌꯥꯝ ꯐꯖꯩ ꯁꯤ ꯐ꯭ꯂꯣꯇꯤꯡ ꯇꯥꯏꯞ ꯑꯩꯈꯣꯏꯒꯤ ꯗꯤꯁꯄ꯭ꯂꯦꯁꯦ ꯑꯗꯣ ꯃꯥꯁꯦ ꯑꯦꯄꯜ ꯀꯥꯔꯄ꯭ꯂꯦ ꯑꯦꯟꯗ꯭ꯔꯣꯏꯗ ꯑꯣꯇꯣ ꯁꯞꯄꯣꯔꯠ ꯇꯧꯋꯤꯀꯣ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯒꯤ ꯄꯨꯔꯥ ꯑꯩꯈꯣꯏ ꯀ꯭ꯔꯣꯝꯅꯤꯀꯣ ꯀ꯭ꯔꯣꯝ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯦꯛ ꯀ꯭ꯔꯣꯝ ꯁꯤ ꯀꯩꯅꯣꯁꯤ ꯈꯤꯇꯪꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨꯕꯨ ꯌꯦꯡꯕꯗ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯁꯤꯒꯤꯁꯨ ꯒ꯭ꯂꯞ ꯕꯣꯛꯁ ꯀꯨꯜ ꯒ꯭ꯂꯞ ꯕꯣꯛꯁ ꯂꯣꯏꯅꯅ ꯌꯥꯝ ꯃꯑꯣꯡ ꯇꯥꯅ ꯌꯥꯎꯔꯤꯀꯣ ꯁꯤꯗ ꯃꯈꯥꯗ ꯑꯃ ꯃꯊꯛꯇ ꯑꯃ ꯁꯨꯃꯥꯏꯅ ꯑꯗꯨꯃꯥꯏꯅ ꯁꯤ ꯂꯩꯌꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯅ ꯑꯣꯇꯣ ꯗꯤꯃꯤꯡꯗꯤ ꯑꯣꯏꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯦꯅꯨꯋꯦꯜ ꯑꯦꯗꯖꯁ ꯇꯧꯕ ꯌꯥꯔꯦꯀꯣ ꯑꯗꯣ ꯁꯤꯅ ꯂꯥꯏꯠꯀꯤꯅꯤꯀꯣ LEDꯗꯤ ꯌꯥꯎꯔꯦ ꯁꯤꯅ ꯑꯩꯈꯣꯏ ꯁꯤꯁꯨ ꯑꯩꯈꯣꯏ ꯄꯨꯔꯥ ꯗꯥꯛ ꯍꯥꯏꯔꯕꯅꯤꯅ ꯄꯨꯔꯥ ꯗꯥꯛ ꯂꯣꯏ ꯑꯣꯏꯍꯜꯂꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯣꯏꯁꯦ ꯁꯤ ꯍꯦꯟ ꯒ꯭ꯔꯤꯞ ꯀꯩꯅꯣ ꯂꯩꯔꯦ ꯃꯥꯏꯛ ꯌꯥꯎꯖꯔꯦ ꯑꯗꯩ ꯁꯟ ꯒ꯭ꯂꯥꯁ ꯍꯣꯜꯗꯔ ꯁꯤꯗꯁꯨ ꯑꯃ ꯌꯥꯎꯔꯦ ꯀꯩꯀꯩ ꯍꯥꯞꯄ ꯌꯥꯕꯀꯣ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯑꯗꯨꯒ ꯁꯤꯒ ꯃꯥꯒꯤ ꯑꯃ ꯌꯥꯝ ꯐꯕ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯏꯀꯣꯗ ꯊꯧꯒꯦ ꯍꯥꯏꯔꯒꯁꯨ ꯌꯥꯕꯒꯤ ꯕꯇꯟ ꯑꯃ ꯌꯥꯎꯔꯤꯀꯣ ꯏꯀꯣ ꯃꯣꯠ ꯑꯃ ꯁꯤꯗꯤ ꯔꯥꯏꯠ ꯑꯗꯩ ꯏꯀꯣ ꯃꯣꯠ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯌꯥꯎꯋꯦ ꯑꯗꯣ ꯃꯣꯏꯁꯤꯗ ꯏꯀꯣ ꯃꯣꯠꯇ ꯊꯧꯕ ꯌꯥꯕꯒꯤ ꯀꯩꯅꯣꯝ ꯌꯥꯎꯋꯦ ꯑꯗꯨꯝ ꯗꯦꯁꯕꯣꯔꯗꯁꯤꯁꯨ ꯌꯦꯡꯕꯗ ꯑꯗꯨꯝ ꯌꯥꯝꯅ ꯆꯦꯛꯁꯤꯜꯂꯦ ꯍꯥꯏꯕ ꯇꯥꯔꯦ ꯄꯥꯏꯕꯗ ꯑꯗꯨꯒ ꯊꯣꯡꯁꯦ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯊꯤꯡꯖꯤꯟꯖꯔꯛꯀꯦ ꯇꯥꯇꯥꯒꯤ ꯍꯧꯅꯕꯤ ꯊꯣꯡꯁꯤꯒꯤ ꯁꯥꯎꯟꯗꯨ ꯌꯦꯡꯁꯤꯀꯣ ꯇꯨ ꯆꯛ ꯂꯥꯎꯕꯁꯦ ꯃꯣꯏꯒꯤ ꯁꯨꯝ ꯁꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯌꯥꯝ ꯑꯩꯈꯣꯏ ꯕꯤꯜ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯁꯨꯃꯥꯏꯅ ꯊꯣꯡꯗꯁꯨ ꯑꯗꯨꯝ ꯑꯌꯥꯝꯕ ꯁꯨꯃꯥꯏꯅ ꯇꯧꯕ ꯀꯥꯟꯗ ꯃꯌꯥꯝ ꯈꯪꯕ ꯉꯝꯃꯦꯕꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯀꯌꯥꯝ ꯆꯦꯛꯁꯤꯟꯗꯦ ꯃꯄꯣꯠꯁꯦ ꯌꯥꯝ ꯍꯥꯏꯗꯤ ꯃꯑꯣꯡ ꯇꯥꯅ ꯁꯣꯂꯤꯠ ꯑꯣꯏꯅ ꯃꯣꯏꯗ ꯑꯃ ꯂꯩꯖꯔꯤꯕꯀꯣ ꯑꯗꯨꯃꯥꯏꯅ ꯁꯤ ꯊꯣꯡ ꯊꯤꯡꯖꯤꯟꯕ ꯀꯥꯟꯗꯁꯨ ꯍꯥꯏꯐꯦꯠ ꯈꯪꯕ ꯉꯝꯃꯦꯀꯣ ꯑꯗꯨꯅꯦ ꯁꯤꯅꯦ ꯑꯩꯈꯣꯏꯒꯤ ꯇꯥꯇꯥ ꯑꯜꯇ꯭ꯔꯣꯁꯀꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯅꯨꯡ ꯃꯄꯥꯟ ꯑꯃꯗꯤ ꯍꯥꯏꯐꯦꯠ ꯁꯝꯂꯞꯄ ꯃꯌꯥꯝꯗ ꯗꯤꯇꯦꯜꯁ ꯔꯤꯚꯤꯌꯨ ꯑꯃ ꯈꯪꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯗ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯀꯂꯔ ꯑꯣꯞꯁꯟ ꯍꯥꯏꯕ ꯇꯥꯔꯦ ꯀꯂꯔ ꯑꯣꯞꯁꯟꯁꯦ 8 ꯊꯣꯛꯅ ꯂꯩꯒꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯗꯥꯔꯛ ꯏꯗꯤꯁꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ XTꯗ ꯑꯃꯒ ꯂꯥꯛꯀꯅꯤ ꯑꯗꯨꯒ XZ ꯀꯩꯅꯣꯗ ꯑꯃ ꯂꯥꯛꯀꯅꯤ Z+ ꯑꯃ ꯂꯥꯛꯀꯅꯤꯀꯣ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯚꯦꯔꯤꯌꯟꯁꯤ ꯀꯩꯀꯩꯗ ꯂꯥꯛꯀꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ XE XM ꯑꯗꯒꯤ XT ꯑꯗꯒꯤ XZ+ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦ ꯑꯗꯣ XE+ ꯂꯩꯀꯣ ꯑꯗꯣ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯗꯥꯔꯛꯏꯗꯤꯁꯟꯁꯤꯅ ꯑꯩꯈꯣꯏꯒꯤ XTꯅꯦ ꯑꯗꯒꯤ XZ+ꯇꯅꯦ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦꯀꯣ ꯑꯗꯣ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯌꯥꯔꯅ ꯄꯤꯕ ꯃꯥꯏꯂꯦꯖꯇ ꯑꯩꯈꯣꯏꯒꯤ 18 to 25ꯒꯤ ꯔꯦꯟꯖꯇ ꯑꯗꯨꯝ ꯐꯪꯉꯦꯅ ꯍꯥꯏ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯁꯤꯒꯤ ꯒꯥꯔꯤꯁꯤꯒꯤ ꯄ꯭ꯔꯥꯏꯁꯁꯤ ꯑꯩꯈꯣꯏ ꯑꯦꯄ꯭ꯔꯣꯛꯁ ꯑꯣꯏꯅ ꯍꯥꯏꯖꯔꯛꯀꯦ ꯑꯩ ꯑꯦꯛꯖꯦꯛꯇꯤ ꯑꯩ ꯍꯥꯏꯖꯔꯔꯣꯏꯒꯦ ꯒꯥꯔꯤꯁꯤ ꯑꯞ ꯗꯥꯎꯟ ꯄ꯭ꯔꯥꯏꯁ ꯂꯩꯕꯅꯤꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯤ ꯏꯝꯐꯥꯜꯗ ꯑꯣꯟ ꯔꯣꯗꯇ ꯑꯩꯈꯣꯏꯒꯤ 7.23 lakh to ꯑꯩꯈꯣꯏꯒꯤ 11.22 ꯐꯥꯎꯒꯤ ꯔꯦꯟꯖ ꯁ꯭ꯋꯥꯏꯁꯤꯗ ꯐꯪꯉꯦ ꯑꯗꯣ ꯄ꯭ꯔꯥꯏꯁꯇꯤ ꯐꯤꯛꯁ ꯅꯠꯇꯦꯀꯣ ꯑꯗꯨꯝ ꯈꯤꯇꯪ ꯑꯞ ꯗꯥꯎꯟ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯣ ꯃꯌꯥꯝ ꯒꯥꯔꯤꯁꯤ ꯀꯟꯁꯤꯗꯔ ꯇꯧꯅꯤꯡꯉꯒꯗꯤ ꯑꯩ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯍꯥꯞꯆꯔꯝꯒꯦ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯑꯗꯨꯒ ꯔꯦꯟꯇꯦꯠꯇ ꯋꯥꯏꯅꯤꯡꯉꯒꯁꯨ ꯁꯤ ꯒꯥꯔꯤꯁꯤ ꯁꯤꯒꯤ ꯑꯗꯨꯝ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯑꯩ ꯁꯣꯏꯗꯅ ꯍꯥꯞꯆꯔꯝꯒꯦ ꯑꯗꯨꯝ ꯃꯌꯥꯝ